ꯃꯌꯥꯝ ꯑꯩꯁꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩ ꯅꯍꯥꯟ ꯀꯣꯔꯤꯌꯥꯗ ꯌꯧꯔꯛꯑꯦꯕꯀꯣ ꯑꯩ ꯃꯥꯁꯇꯔ ꯇꯧꯕꯒꯤ ꯑꯩ ꯀꯣꯔꯤꯌꯥꯗ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯧꯔꯛꯑꯦ ꯑꯗꯨꯗ ꯑꯩ ꯅꯍꯥꯟ ꯀꯃꯥꯏꯅ ꯌꯧꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯣꯚꯤꯗ ꯂꯩꯕꯒꯤ ꯍꯥꯟꯅꯒ ꯌꯥꯝ ꯈꯦꯠꯅꯔꯦꯕꯀꯣ ꯌꯥꯝ ꯃꯥꯟꯅꯗꯕꯗꯣ ꯈꯨꯆꯠ ꯂꯒꯠꯁꯦ ꯍꯥꯟꯅꯗꯤ ꯍꯣꯏ ꯈꯤꯇꯪꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯥꯏꯕꯁꯦ ꯋꯥꯗꯤ ꯋꯥꯏꯗꯅ ꯑꯗꯨꯝ ꯀꯣ ꯅꯨꯃꯤꯠ ꯀꯨꯏꯅ ꯆꯪꯕ ꯑꯗꯩꯗꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯗꯨ ꯑꯗꯥ ꯉꯥꯏꯕ ꯈꯣꯠꯄ ꯗꯣꯃꯦꯁꯇꯤꯛꯀ ꯄꯥꯏꯕ ꯃꯥꯟꯅꯗꯕꯅꯤꯅ ꯇꯥꯁꯨ ꯀꯣꯚꯤꯗꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯜꯂꯦꯕ ꯑꯗꯣ ꯁꯨꯝ ꯑꯩ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯤ ꯅꯝꯃꯛꯄꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯄꯟꯕꯗ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯄꯜꯂꯝꯒꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯂꯥꯛꯑꯦꯕ ꯑꯣꯏꯅ ꯗꯦꯜꯂꯤꯗꯒꯤ ꯄꯥꯏꯔꯒ ꯗꯦꯜꯂꯤꯗꯒꯤ ꯗꯨꯕꯥꯏꯗꯒꯤ ꯀꯩꯅꯣ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯁꯤꯌꯣꯜꯗ ꯑꯗꯣ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯌꯥꯝ ꯂꯥꯞꯄꯦꯗꯅ ꯑꯁꯦꯡꯕꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯕꯦꯡꯀꯣꯛꯀꯨꯝꯕ ꯂꯦꯑꯣꯚꯔ ꯑꯗꯩꯗꯤ ꯅꯠꯇ꯭ꯔꯒ ꯍꯣꯡꯀꯣꯡꯒꯨꯝꯕꯒ ꯂꯦꯑꯣꯚꯔ ꯇꯧꯔꯒ ꯆꯠꯅꯕꯅꯦꯕꯀꯣ ꯀꯣꯔꯤꯌꯥ ꯆꯠꯄꯁꯦ ꯇꯤꯀꯦꯠ ꯃꯃꯜꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯍꯧꯖꯤꯛꯇꯤ ꯇꯥꯡꯉꯦ ꯇꯤꯀꯦꯠ ꯃꯃꯜꯗꯨꯁꯨ ꯈꯨꯇꯥꯡ ꯑꯃꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯃꯔꯝ ꯀꯣꯚꯤꯗ ꯂꯩꯕꯩꯅꯦꯕ ꯈꯪꯕ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯥꯏ ꯀꯟꯇ꯭ꯔꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯇꯥꯕ ꯌꯥꯕ ꯌꯥꯗꯕ ꯇ꯭ꯔꯥꯟꯖꯤꯠ ꯚꯤꯖꯥ ꯑꯗꯨ ꯑꯗꯥꯅ ꯗꯨꯕꯥꯏ ꯇꯥꯕꯁꯨ ꯇ꯭ꯔꯥꯟꯖꯤꯠ ꯚꯤꯖꯥ ꯑꯃꯨꯛ ꯂꯧꯗ꯭ꯔꯗꯤ ꯌꯥꯅꯤ ꯌꯥꯔꯣꯏ ꯇꯧꯕꯒꯤ ꯇ꯭ꯔꯥꯟꯖꯤꯠ ꯚꯤꯖꯥ ꯑꯃꯨꯛ ꯂꯧꯋꯦꯕ ꯑꯗꯨꯒ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯃꯤꯠꯇ ꯂꯥꯛꯈꯤꯕꯗꯣ ꯑꯩꯁꯦ ꯗꯨꯕꯥꯏ ꯄꯥꯏꯔꯦ ꯗꯨꯕꯥꯏ ꯄꯥꯏꯕꯁꯦ ꯗꯦꯜꯂꯤꯗꯒꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4ꯗ ꯄꯥꯏꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯗꯨꯕꯥꯏꯒꯤ ꯄꯨꯡ 6:30 ꯑꯗꯥꯏ ꯌꯧꯔꯦꯕꯀꯣ ꯗꯨꯕꯥꯏꯒꯤ ꯄꯨꯡ 6:30 ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄꯨꯡ 9 ꯑꯗꯥꯏ ꯇꯥꯔꯝꯃꯅꯤ ꯑꯗꯥꯏꯅ ꯌꯧꯔ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯗꯨꯕꯥꯏꯗ ꯂꯩꯔꯦ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯕꯒꯤ ꯀꯅꯦꯛꯇꯤꯡ ꯐ꯭ꯂꯥꯏꯠ ꯑꯣꯏꯕꯒꯤ ꯉꯥꯏꯔꯦ ꯑꯩ ꯃꯊꯪꯒꯤ ꯁꯤꯌꯣꯜꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯄꯨꯡ 9ꯃꯨꯛ ꯉꯥꯏꯌꯦꯕ ꯑꯗꯨꯒ ꯄꯨꯡ 6:30ꯗ ꯗꯨꯕꯥꯏꯒꯤ ꯄꯨꯡꯗ ꯌꯧꯕꯗꯣ ꯐ꯭ꯂꯥꯏꯠ ꯑꯃꯗꯣ ꯄꯨꯡ 3:30 ꯑꯗꯥꯏꯗ ꯄꯥꯏꯌꯦꯕ ꯑꯗꯨꯅ ꯄꯨꯡꯗꯣ ꯀꯌꯥꯗ 8ꯃꯨꯛ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯅꯤꯕ ꯑꯩꯅ ꯉꯥꯏꯔꯤꯗꯣ ꯑꯗꯨꯒ ꯁꯤꯌꯣꯜꯗꯩ ꯗꯨꯕꯥꯏꯗꯩ ꯄꯨꯡ 3:30ꯗ ꯄꯥꯏꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦꯕ ꯗꯨꯕꯥꯏꯒꯤ ꯄꯨꯡ 3:30 ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯗꯤ ꯄꯨꯡ 5 ꯇꯔꯨꯛꯃꯨꯛ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯒ ꯁꯤꯌꯣꯜꯗ ꯌꯧꯔꯛꯑꯦ ꯁꯤꯌꯣꯜꯒꯤ ꯄꯨꯡꯗꯅ ꯑꯃꯨꯛ ꯑꯩꯅ ꯌꯧꯔꯛꯄꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 5 ꯇꯥꯔꯦꯕ ꯄꯨꯡ ꯃꯌꯥꯝꯁꯤꯗꯤ ꯐꯔꯛꯅꯦꯕꯀꯣ ꯇꯥꯏꯝ ꯗꯤꯐ꯭ꯔꯦꯟꯁ ꯂꯣꯏ ꯂꯩꯕꯒꯤ ꯑꯗꯨꯅ ꯗꯨꯕꯥꯏꯒꯤ ꯄꯨꯡ 5 ꯁꯤꯌꯣꯜꯒꯤ ꯄꯨꯡ 5 ꯍꯥꯏꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯡ ꯑꯩꯅ ꯌꯧꯔꯛꯏꯗꯣ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗꯣ ꯑꯩꯈꯣꯏꯒꯤꯗꯗꯤ ꯄꯨꯡ 2:30 ꯑꯗꯨꯃꯥꯏꯅ 1:30 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯇꯝꯗ ꯑꯣꯏꯗꯣꯏꯅꯦꯕ ꯄꯨꯡꯁꯤꯃꯗꯤ ꯂꯣꯏ ꯃꯥꯡꯉꯦꯅ ꯑꯗꯩ ꯗꯥꯏꯔꯦꯛ ꯀꯩꯅꯣꯗꯩ ꯄꯥꯏꯔꯛꯄꯗꯣ 15ꯗꯩ ꯄꯥꯏꯔꯛꯄꯗꯣ 16ꯇ ꯌꯧꯔꯦ ꯁꯤꯗ ꯄꯨꯂꯞꯅ ꯑꯩꯅ ꯍꯣꯠꯇꯣꯛꯄꯗꯗꯤ ꯄꯨꯡꯁꯦ 32ꯃꯨꯛ ꯆꯪꯉꯦꯕ ꯐ꯭ꯂꯥꯏꯠꯀꯤ ꯖꯔꯅꯤꯗꯪꯗ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯀꯤ ꯖꯔꯅꯤꯗ 32ꯃꯨꯛ ꯆꯪꯉꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯅ ꯂꯩꯔꯤꯁꯦ ꯗꯥꯏꯔꯦꯛ ꯁꯤꯌꯣꯜꯗ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯑꯦ ꯁꯤꯌꯣꯜꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯥꯏꯚꯦꯜ ꯇꯥꯔꯛꯄ ꯃꯌꯥꯝꯁꯦ ꯏꯟꯆꯦꯟ ꯏꯌꯥꯔꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯦꯛ ꯁꯤꯌꯣꯜ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯥꯏꯚꯦꯜ ꯃꯌꯥꯝꯁꯦ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯑꯒ ꯃꯥ ꯆꯠꯀꯗꯕ ꯃꯐꯝꯗꯨꯒꯤ ꯇꯣꯉꯥꯟꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯑꯃꯨꯛ ꯆꯠꯀꯗꯕ ꯃꯐꯝꯗꯣ ꯊꯥꯔꯛꯇꯣꯏꯅꯦꯕ ꯑꯩꯅ ꯂꯥꯛꯇꯣꯏꯁꯤꯅ ꯎꯜꯁꯥꯟ ꯀꯧꯏꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯕꯁ ꯑꯃꯃꯨꯛ ꯇꯣꯡꯉꯦ ꯕꯁꯁꯦ ꯇꯣꯡꯉꯒ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯥꯛꯑꯦ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯇꯤꯀꯦꯠ ꯀꯛꯑꯒ ꯇ꯭ꯔꯦꯟꯁꯦ ꯑꯃꯨꯛ ꯉꯥꯏꯔꯒ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯂꯥꯛꯄꯁꯦ ꯑꯃꯨꯛ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯩ ꯀꯨꯝꯃꯀꯥꯟꯗ ꯑꯇꯣꯞꯄ ꯕꯁ ꯑꯃꯃꯨꯛ ꯇꯣꯡꯉꯒ ꯂꯣꯏ ꯂꯥꯛꯏꯅꯦ ꯕꯁ ꯀꯩꯀꯥ ꯁꯤ ꯃꯌꯥꯝꯁꯦ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯥꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯇꯣꯡꯁꯤꯟꯕ ꯌꯥꯗꯦꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯥꯏꯚꯦꯜ ꯀꯥꯡꯕꯨ ꯉꯥꯛꯇ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯀꯣꯔꯤꯌꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯣꯔꯦꯟꯅꯔ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯗꯨꯗꯪꯒꯤꯅꯦꯕ ꯑꯇꯣꯞꯄ ꯃꯤꯒ ꯄꯨꯟꯁꯤꯟꯕ ꯌꯥꯗꯦꯕ ꯁ꯭ꯋꯥꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯂꯣꯀꯦꯜꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯥꯏꯚꯦꯜꯗꯪꯒꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯣꯂꯦꯖ ꯌꯧꯔꯦ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯔꯦ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯕꯁꯤꯗ ꯑꯩꯅ ꯀꯣꯂꯦꯖ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯝꯃꯦ ꯀꯣꯂꯦꯖ ꯉꯥꯏ ꯂꯩꯔꯝꯃꯦ ꯃꯣꯏ ꯑꯗꯩ ꯆꯪꯉꯛꯑꯦ ꯑꯩ ꯀꯥ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯦ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯀꯣꯚꯤꯗ ꯇꯦꯁ ꯑꯃꯃꯨꯛ ꯇꯧꯔꯦ ꯁꯤꯗꯁꯨ ꯑꯩꯁꯦ ꯏꯟꯗꯤꯌꯥꯗꯩꯁꯨ RT-PCR ꯇꯦꯁ ꯇꯧꯔ ꯂꯥꯛꯑꯝꯅꯦꯕ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯔꯒ ꯀꯣꯚꯤꯗ ꯇꯦꯁ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯋꯥꯔꯟꯇꯤꯟ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦꯁꯦ ꯇꯧꯕ ꯑꯗꯨꯒ 13ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯁꯨ ꯑꯃꯨꯛ ꯀꯣꯚꯤꯗ ꯇꯦꯁ ꯑꯃꯨꯛ ꯇꯧꯒꯤꯗꯧ ꯋꯥꯠꯂꯤꯕꯀꯣ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯐꯝꯁꯤꯅ ꯃꯐꯝ ꯑꯃ ꯇꯣꯉꯥꯜꯂꯦ ꯑꯃꯨꯛ ꯁꯤꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑ ꯇꯧꯗꯦꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯒ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯝ ꯂꯧꯕ ꯈꯣꯠꯄꯗꯤ ꯃꯣꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯀꯣꯂꯦꯖ ꯑꯗꯨꯝ ꯊꯤꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯠꯄꯒꯤ ꯆꯦ ꯆꯥꯡ ꯆꯪꯕ ꯈꯣꯠꯄ ꯃꯌꯥꯝꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯦꯕ ꯀꯣꯚꯤꯗ ꯂꯩꯕꯒꯤ ꯑꯗꯩ PCR ꯑꯗꯩ ꯑꯗꯨꯒꯤ ꯇꯦꯁꯀꯤ ꯑꯗꯥꯒꯤ ꯑꯗꯩꯗꯤ ꯑꯗꯨ ꯑꯗꯥꯅ ꯑꯗꯩꯗꯤ ꯑꯩ ꯁꯤꯗ ꯂꯩꯕꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯑꯦꯞ ꯑꯃ ꯍꯥꯞꯍꯜꯂꯦ ꯑꯦꯞꯁꯦ ꯍꯥꯞꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣ GPS 24 ꯑꯋꯥꯔ ꯊꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯦꯞꯇꯣ ꯑꯗꯨꯝ ꯊꯥꯔ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯑꯣꯟ ꯇꯧꯔꯕ ꯐꯣꯟ ꯄꯨꯂꯞ ꯇꯧꯁꯜꯂꯛꯄꯤꯅꯦꯕ ꯀꯩꯗꯧꯔꯒꯦ ꯈꯣꯠꯂꯒꯦ ꯅꯪꯒꯤ ꯃꯄꯥꯟ ꯊꯣꯛꯏꯔꯥ ꯈꯣꯠꯂꯤꯔꯥ ꯀꯥꯏꯅ ꯃꯣꯏ ꯐꯥꯏꯟꯁꯨ ꯌꯥꯝ ꯆꯥꯎ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯃꯣꯏ ꯀ꯭ꯋꯥꯔꯟꯇꯤꯟꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ SOP ꯉꯥꯛꯇꯕꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯋꯦꯅ ꯗꯥꯎ ꯌꯥꯗꯗꯤ ꯗꯤꯄꯣꯔꯠ ꯇꯧꯕ ꯌꯥꯎꯋꯦꯅ ꯊꯣꯛꯎꯕ ꯃꯤꯒ ꯂꯩꯗꯅ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧ ꯍꯥꯏꯔꯒ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯔꯤꯁꯤꯅ ꯑꯩꯁꯦ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯗ ꯑꯗꯨꯝ ꯇꯧꯔꯦꯕ ꯗꯣꯝꯗ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ
ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯃꯦꯕ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯅꯕ ꯁꯨꯃꯥꯏꯅ ꯁꯥꯇ꯭ꯔ ꯂꯥꯛꯄ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯕꯩꯁꯦ ꯑꯃꯨꯛ ꯃꯣꯏ ꯑꯩꯅ ꯂꯩꯔꯤꯁꯦ 17th ꯐ꯭ꯂꯣꯔꯗꯅꯦꯕ 17th ꯐ꯭ꯂꯣꯔꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅ ꯑꯇꯣꯞꯄ ꯃꯤꯈꯩꯁꯨ ꯃꯈꯥꯒꯨꯝꯕꯗ ꯈꯤꯇꯪ ꯀꯥ ꯂꯩꯅꯕ꯭ꯔꯥ ꯀꯩꯗꯧꯕꯩꯅꯣ ꯈꯪꯗꯦꯕ ꯑꯃꯨꯛ ꯑꯦꯂꯤꯚꯦꯇꯔꯁꯨ ꯑꯦꯂꯤꯚꯦꯇꯔꯗ ꯆꯪꯍꯟꯗꯕꯤꯅꯦꯕ ꯁ꯭ꯇꯤꯌꯔ ꯀꯥꯍꯟꯕꯤꯅꯦꯕ ꯐ꯭ꯂꯣꯔ 13ꯁꯦ ꯇꯦꯁ ꯇꯧꯕ ꯅꯨꯃꯤꯠꯇꯨꯁꯨ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯁꯨ ꯄꯣꯠ ꯀꯩꯀꯥꯗꯨꯕꯨꯗꯤ ꯍꯣꯏ ꯃꯣꯏꯅ ꯃꯣꯏꯒꯤ ꯄꯨꯈꯠꯄꯤꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯆꯪꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯗꯩꯗꯤ ꯚꯤꯖꯥ ꯇꯥꯟꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯒꯤ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯑꯗꯩ ꯚꯤꯖꯥꯁꯤꯁꯨ ꯍꯧꯖꯤꯛꯀꯥꯟ ꯊꯥꯏꯅꯗꯤ ꯀꯣꯔꯤꯌꯥꯒꯤꯁꯨ ꯁ꯭ꯇꯤꯀꯔ ꯑꯣꯏꯅ ꯅꯞꯄꯝꯕꯅꯦꯕ ꯗꯥꯏꯔꯦꯛ ꯄꯥꯁꯄꯣꯔꯠꯇ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯤꯀꯔ ꯑꯣꯏꯅ ꯄꯤꯗ꯭ꯔꯦꯕꯀꯣ ꯆꯦ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦꯕ ꯃꯣꯏꯒꯤ ꯀꯣꯔꯤꯌꯥꯒꯤ ꯑꯗꯨꯒꯤ ꯚꯤꯖꯥꯒꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗ ꯆꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯂꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯚꯤꯖꯥ ꯊꯥꯕꯗ ꯆꯪꯕ ꯗꯣꯀꯨꯃꯦꯟ ꯀꯩꯀꯥ ꯃꯌꯥꯝꯒꯤ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯀꯣꯟꯅ ꯁꯦꯝꯖꯔꯒꯦ ꯑꯗꯨꯒ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯃꯇꯦꯛ ꯆꯠꯄ ꯑꯩꯗꯤ ꯋꯥ ꯑꯝꯇꯪ ꯉꯥꯡꯗ꯭ꯔꯦꯕ ꯋꯥꯃꯟꯗꯅ ꯋꯥꯕꯗꯤ ꯀꯩ ꯉꯥꯡꯗꯣꯏꯅꯣꯁꯨ ꯈꯪꯗꯕ ꯑꯅꯧꯕ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯑꯗꯨꯝ ꯏꯟꯅꯕ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯌꯥꯝ ꯇꯥꯗꯕꯒꯤ ꯋꯥꯗꯣ ꯑꯝꯇꯪ ꯉꯥꯡꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯐꯝꯃ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯅꯝꯃ ꯂꯩꯔꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯥꯔꯒꯕꯨꯗꯤ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯨꯗ ꯃꯊꯛꯇ ꯋꯥ ꯑꯩ ꯑꯗꯨꯅꯦ ꯑꯗꯥꯅꯦꯅ ꯍꯥꯏꯖꯤꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯥꯗ ꯑꯗꯨꯝ ꯏꯔꯛꯑꯒꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯝꯐꯥꯜꯗꯒꯤꯅ ꯗꯦꯜꯂꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯃꯥꯡ ꯆꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯚꯤꯗ ꯇꯦꯁ ꯀꯩꯀꯥ ꯇꯧꯔꯦꯗꯅ ꯑꯗꯩ ꯄꯩꯁꯥ ꯀꯔꯦꯟꯁꯤ ꯑꯦꯛꯁꯆꯦꯟꯖ ꯑꯗꯨ ꯑꯗꯥ ꯗꯦꯜꯂꯤꯗ ꯇꯧꯔꯦ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯑꯗꯨꯒ ꯏꯃꯥꯟꯅꯕꯩ ꯀꯥ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯨ ꯁꯤ ꯂꯥꯛꯈꯤꯕꯒꯤ ꯖꯔꯅꯤꯗꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯤ ꯃꯇꯨꯡ ꯇꯥꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯗꯣ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯑꯗꯨ ꯁꯦꯝꯖꯔꯛꯀꯦ ꯑꯩꯒꯤꯁꯤꯗꯤ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯣꯒꯀꯨꯝꯕꯗꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯊꯥꯅꯤ ꯈꯣꯠꯅꯤꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯣꯏꯕꯅꯤ나 ꯇꯥꯔꯁꯨ ꯍꯌꯦꯡ ꯀꯃꯥꯏꯅ ꯆꯠꯅꯤ ꯈꯣꯠꯅꯤ ꯈꯟꯕ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯨꯗꯩ ꯊꯥꯔꯝꯗ꯭ꯔꯁꯨ ꯀꯃꯥꯏꯅ ꯆꯠꯅꯤ ꯈꯪꯗꯕ ꯃꯤ ꯂꯩꯔꯝꯃꯁꯨ ꯈꯣꯠꯂꯝꯃꯁꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯌꯦꯡꯖꯅꯣ ꯈꯣꯠꯁꯅꯣ ꯇꯧꯕꯅꯦꯕ ꯁꯤ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯂꯝ ꯑꯌꯥꯝꯕꯒꯤ ꯂꯣꯏ ꯃꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯀ ꯄꯥꯏꯕꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ 72 hours before departure ꯍꯥꯏꯒꯗ꯭ꯔꯥ ꯕꯤꯐꯣꯔ ꯑꯦꯔꯥꯏꯚꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯕ ꯁꯤꯇꯤꯗꯨꯒꯤ ꯑꯗꯨꯒꯤ RT-PCR ꯇꯦꯁ ꯆꯪꯉꯦꯕ ꯀꯣꯚꯤꯗꯀꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯩꯕ ꯑꯩ ꯀꯩ ꯑꯇꯣꯞꯄ ꯗꯣꯀꯨꯃꯦꯟ ꯆꯪꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯥꯟꯅꯔꯛꯄꯒꯤ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗ ꯄꯤꯕꯤꯔꯛꯑꯝꯃꯣ ꯁꯤ ꯑꯝꯇ ꯕ꯭ꯔꯣꯒꯤ ꯀꯣꯂꯦꯖꯇꯣ ꯑꯗꯨꯃꯥꯏꯅ ꯅꯝꯕꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯌꯥꯝ ꯅꯩꯕ ꯁꯥꯕꯩ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯅꯝꯃꯣꯏ ꯀꯥꯏꯅ ꯅꯠꯇꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯃꯛꯁꯤꯗ ꯑꯗꯨꯝꯕꯒꯤ ꯆꯦꯅꯦꯜ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯁꯦꯝꯕꯗꯣ ꯃꯌꯥꯝ ꯑꯃ ꯌꯦꯡꯅꯤꯡꯉꯝꯗ꯭ꯔꯗꯤꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛ ꯃꯌꯥꯝꯗꯣ ꯑꯩꯅ ꯅꯝꯃꯤ ꯃꯌꯥꯝꯗꯣ ꯏꯁꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯗꯦꯕ ꯇꯥꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯁꯤ ꯄꯨꯂꯞ ꯑꯗꯨꯒ ꯁꯤ ꯍꯥꯞꯆꯤꯜꯂꯛꯄ ꯍꯥꯏꯁꯦ ꯁꯤ ꯀꯩꯅꯣꯗ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯀꯩꯅꯣꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯅꯤꯡꯗ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯑꯅꯤꯕ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯈꯪꯗꯕ ꯈꯣꯠꯇꯕ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯒꯤ ꯍꯥꯟꯅ ꯑꯥꯗ ꯂꯩꯕ ꯃꯤ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯦꯠꯅꯔꯝꯃꯤꯅ ꯀꯩ ꯆꯪꯕ ꯈꯣꯠꯄ ꯑꯗꯨꯝ ꯉꯥꯎꯕ ꯂꯩꯇꯥꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯅꯤ ꯑꯩꯅ ꯈꯪꯕꯗꯨꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯂꯝ ꯈꯨꯗꯤꯡꯒꯤ ꯃꯥꯟꯅꯗ꯭ꯔꯁꯨ ꯑꯩꯅ ꯈꯪꯕꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩ ꯀꯣꯂꯦꯖꯇ ꯆꯪꯕꯒꯤ ꯂꯥꯛꯑꯦ ꯗꯦꯜꯂꯤꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯦ ꯑꯩꯁꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯅꯠꯇꯦ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯄꯥꯏꯗꯣꯏꯅꯦ ꯗꯨꯕꯥꯏꯐꯥꯎ ꯄꯥꯏꯔꯅꯤ ꯗꯨꯕꯥꯏꯗꯒꯤ ꯑꯃꯨꯛ ꯁꯤꯌꯣꯜꯐꯥꯎ ꯄꯥꯏꯗꯣꯏꯅꯦ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯒ ꯑꯗꯨꯗꯣ ꯑꯩ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯈꯤ ꯚꯤꯖꯥ ꯀꯩꯀꯥ ꯂꯧꯕ ꯈꯣꯠꯄꯩꯗꯨꯒꯤ ꯚꯤꯖꯥꯒꯤꯗꯨꯗꯤ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯥꯏꯠꯀꯤ ꯀꯩꯀꯩ ꯃꯣꯏꯅ ꯆꯪꯕ ꯈꯣꯠꯄ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯣꯚꯤꯗ ꯂꯩꯕꯒꯤ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯚꯤꯖꯥ ꯂꯧꯔꯅꯤꯀꯣ ꯚꯤꯖꯥꯗꯨꯗꯤ ꯃꯥꯒꯤ ꯀꯦꯇꯦꯒꯣꯔꯤꯒꯤ ꯑꯣꯏꯅ ꯂꯧꯔꯅꯤ ꯏꯁꯇꯨꯗꯦꯟꯒꯤꯗ ꯃꯈꯜ ꯂꯩꯌꯦꯕ PhDꯒꯤꯅ ꯑꯃ ꯃꯥꯁꯇꯔꯒꯤꯅ ꯑꯃ ꯑꯗꯨꯗꯣ ꯂꯧꯔꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯕꯔꯀꯨꯂꯣꯁ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯚꯤꯖꯥꯒꯤꯗ ꯄꯨꯂꯞ ꯍꯥꯏꯔꯛꯑꯒꯦꯀꯣ ꯚꯤꯖꯥꯒꯤꯗ ꯆꯪꯕ ꯗꯣꯀꯨꯃꯦꯟꯈꯩꯗꯨꯅ ꯑꯩ ꯑꯃꯨꯛ ꯚꯤꯖꯥꯒꯤ ꯇꯣꯉꯥꯟꯅ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯑꯒꯦ ꯑꯩ ꯑꯥꯗ ꯍꯣꯁꯇꯦꯜ ꯌꯧꯔꯀꯥꯟꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯌꯥꯔꯄꯣꯔꯠ ꯆꯪꯕꯗ ꯆꯪꯉꯤꯁꯦꯀꯣ ꯀꯣꯚꯤꯗ ꯇꯦꯁꯅꯦ ꯑꯗꯩꯗꯤ ꯃꯣꯏ ꯀꯣꯂꯦꯖꯇꯒꯤ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯂꯦꯇꯔ ꯏꯟꯚꯥꯏꯇꯦꯁꯟꯒꯨꯝꯕ ꯈꯟꯕꯒꯤ ꯊꯥꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯃ ꯆꯪꯉꯅꯤ ꯑꯗꯨꯒ ꯇ꯭ꯔꯥꯟꯖꯤꯠ ꯚꯤꯖꯥ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯗꯨꯕꯥꯏ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯁꯦ ꯏꯃꯤꯔꯦꯠꯁꯀꯤ ꯐ꯭ꯂꯥꯏ ꯗꯨꯕꯥꯏꯒꯨꯝꯕ ꯇ꯭ꯔꯥꯟꯖꯤꯠ ꯚꯤꯖꯥ ꯗꯨꯕꯥꯏ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯒ ꯑꯌꯥꯝꯕ ꯆꯠꯅꯩꯌꯦꯕ ꯁꯤꯌꯣꯜ ꯆꯠꯄꯁꯦ ꯃꯤ ꯑꯌꯥꯝꯕꯅ ꯕꯟꯗꯦ ꯃꯥꯇꯔꯝꯅ ꯃꯣꯏꯒꯤ ꯑꯃ ꯂꯩꯕꯗꯣ ꯅꯠꯇꯅ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨ ꯆꯠꯄ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯨꯡꯁꯦ 94 ꯂꯩꯇ꯭ꯔꯗꯤ 23 ꯂꯩ ꯑꯗꯨꯃꯥꯏꯅ ꯄꯨꯡ 24 ꯍꯦꯟꯗ꯭ꯔꯗꯤ ꯇ꯭ꯔꯥꯟꯖꯤꯠ ꯚꯤꯖꯥꯁꯦ ꯂꯧꯗ꯭ꯔꯁꯨ ꯌꯥꯕꯅꯦꯕ ꯊꯥꯏꯅꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯌꯥꯔꯂꯥꯏꯟꯈꯩꯅ ꯑꯗꯨꯝ ꯍꯪꯉꯦꯕ ꯑꯗꯨꯗꯣ ꯍꯪꯕꯅꯤꯅ
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯂꯧꯕꯅ ꯑꯩꯒꯤꯗꯤ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕꯗꯣ ꯌꯥꯅꯤ ꯌꯥꯔꯣꯏ ꯇꯧꯔꯒ ꯕꯣꯔꯗꯤꯡ ꯄꯥꯁ ꯄꯤꯗꯕ ꯈꯣꯠꯇꯕ ꯇꯧꯔꯛꯑꯗꯤ ꯃꯊꯥ ꯁꯥꯅꯤꯅ ꯂꯧꯊꯣꯔꯛꯑꯦ ꯑꯗꯨꯝ ꯑꯗꯨꯒꯤꯗꯤ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯏꯌꯥꯔꯄꯣꯔꯠ ꯀꯩꯀꯥꯗꯣ ꯍꯣꯔꯦꯟ ꯗꯨꯕꯥꯏ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯇꯦꯛ ꯁꯦꯝꯃꯛꯀꯦ ꯗꯦꯜꯂꯤꯒꯤꯁꯨ ꯍꯣꯔꯦꯟ ꯄꯥꯏꯗ꯭ꯔꯤꯉꯩꯒꯤꯗ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯗ ꯉꯥꯏꯔꯤ ꯑꯩ ꯐ꯭ꯂꯥꯏꯠꯁꯤꯗꯤ ꯍꯣꯔꯦꯟ ꯄꯨꯡ 4:30ꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯃꯇꯦꯛ ꯅꯝꯃ ꯁꯦꯝꯖꯔꯛꯀꯦ ꯑꯩꯅ ꯁꯨꯝ ꯃꯇꯦꯛ ꯊꯦꯡꯅꯕ ꯃꯌꯥꯝꯗꯣ ꯑꯇꯩꯗꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯀꯩꯀꯥ ꯃꯌꯥꯝꯗꯤ ꯀꯣꯏꯁꯟ ꯀꯩꯁꯨ ꯌꯥꯝ ꯍꯪꯉꯛꯇ꯭ꯔꯦ ꯑꯗꯨꯝ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯇꯣꯞꯄ ꯀꯩꯝ ꯍꯪꯗ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ ꯆꯦꯛ ꯏꯟ ꯀꯩꯀꯥ ꯂꯣꯏ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤꯗ ꯍꯣꯔꯦꯟ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯍꯣꯔꯦꯟ ꯗꯨꯕꯥꯏꯗ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤ ꯏꯌꯥꯔꯄꯣꯔꯠꯇ ꯑꯗꯨꯝ ꯂꯩꯔꯤ ꯐ꯭ꯂꯥꯏꯠ ꯄꯥꯏꯗ꯭ꯔꯤ ꯐ꯭ꯂꯥꯏꯠ ꯕꯣꯔꯗꯤꯡꯕꯨꯗꯤ ꯍꯧꯔꯛꯑꯅꯤ ꯄꯨꯡ 3:30 ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯗꯨꯕꯥꯏ ꯌꯧꯔꯒ ꯍꯧꯖꯤꯛ ꯗꯦꯜꯂꯤꯒꯤ ꯁꯤꯟꯅꯦꯕ ꯍꯣꯔꯦꯟ ꯗꯨꯕꯥꯏ ꯌꯧꯔꯒ ꯑꯃꯨꯛ ꯗꯨꯕꯥꯏꯁꯦ ꯍꯣꯔꯦꯟ ꯗꯨꯕꯥꯏꯒꯤ ꯄꯨꯡꯗꯗꯤ ꯄꯨꯡ 6:30 ꯑꯩꯈꯣꯏꯒꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏ ꯑꯣꯏꯔꯅꯤ ꯑꯗꯨ ꯌꯧꯔꯅꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯗꯨꯕꯥꯏꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯦꯛ-ꯏꯟꯕꯨꯗꯤ ꯂꯣꯏꯔꯦ ꯕꯣꯔꯗꯤꯡ ꯄꯥꯁ 2 ꯄꯥꯏꯔꯛꯑꯕꯅꯤ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤꯁꯨ ꯑꯩ ꯍꯣꯔꯦꯟꯗꯣ ꯑꯗꯨꯅ ꯄꯨꯂꯞ ꯅꯝꯃꯒ ꯍꯥꯞꯄꯛꯑꯒꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯗꯨꯕꯥꯏ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯌꯧꯔꯛꯑꯦ ꯁꯤꯗ ꯍꯧꯖꯤꯛ ꯌꯨꯝꯗ ꯄꯨꯡ 10 ꯇꯥꯔꯛꯇꯧꯔꯝꯃꯦ ꯁꯤꯗ 9 ꯇꯥꯔꯛꯄ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯐꯣꯟ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯕꯣꯔꯗꯤꯡ ꯄꯥꯁꯁꯦ ꯏꯟꯗꯤꯌꯥꯗꯩꯗꯤ ꯁ꯭ꯇꯥꯝ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯇꯥꯝ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯉꯥꯎꯔꯒ ꯀꯣꯏꯆꯠ ꯆꯠꯂꯤ ꯀꯥꯗ ꯍꯪꯗꯨꯅ ꯊꯤꯔꯤ ꯀꯟꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥ ꯂꯩꯔꯗꯤ ꯍꯥꯏꯔꯛꯀꯦ ꯁꯤꯅ ꯗꯨꯕꯥꯏ ꯏꯌꯥꯔꯄꯣꯔꯠꯅꯤ ꯑꯇꯣꯞꯄ ꯀꯥ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯕꯣꯔꯗꯤꯡ ꯄꯥꯁꯁꯦ ꯆꯦꯛ-ꯏꯟ ꯇꯧꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯁ꯭ꯇꯥꯝ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯆꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯔꯦꯟ ꯌꯥꯗꯤ ꯑꯣꯏꯇꯥꯔꯗꯤ ꯐ꯭ꯂꯥꯏꯠꯄꯨꯗꯤ ꯋꯥꯠꯂꯤꯌꯦ ꯗꯨꯕꯥꯏꯒꯤ ꯄꯨꯡ 3:30ꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕ ꯍꯧꯖꯤꯛ ꯁꯤꯗ ꯄꯨꯡ 9 ꯇꯥꯗ ꯉꯥꯏꯔꯝꯒꯅꯦꯕ ꯋꯥꯠꯂꯤꯕ ꯏꯁꯥꯁꯨ ꯈꯪꯗꯣꯛꯑꯒ ꯂꯩꯍꯧꯔꯗꯤ ꯃꯊꯥ ꯁꯥꯕ ꯐꯅꯤꯅ ꯊꯤꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯣ ꯍꯣꯔꯦꯟ ꯃꯇꯦꯛ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯁꯤꯁꯤꯗꯅ ꯑꯩꯁꯦ ꯀꯣꯔꯤꯌꯥ ꯌꯧꯔꯛꯑꯦꯕ ꯑꯗꯨꯒ ꯀꯣꯔꯤꯌꯥ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯑꯒ ꯕꯁ ꯇꯣꯡꯉꯒ ꯆꯠꯂꯤꯅꯦꯕ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯐꯥꯎ ꯑꯗꯨꯅꯦ ꯁꯤꯒꯤ ꯕꯁꯁꯦ ꯃꯣꯏ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯚꯦꯜ ꯑꯦꯔꯥꯏꯚꯦꯜꯒꯤꯗ ꯉꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯥꯡꯕꯨꯒꯤ ꯄꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯃꯣꯏ ꯀꯣꯔꯤꯌꯥ ꯃꯆꯥꯁꯨ ꯐꯣꯔꯦꯟꯅꯔ ꯀꯩꯒꯤꯁꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯤꯅꯦ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯣ ꯑꯗꯨꯗꯨꯅꯦꯕ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯨꯗ ꯐꯝꯃꯒ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯃꯣꯏ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯄꯨꯡ 2-3 ꯉꯥꯏ ꯃꯐꯝꯁꯤꯗ ꯑꯗꯨꯒ ꯂꯥꯛꯑꯒ ꯇꯣꯡꯉꯒ ꯆꯠꯂꯦ ꯑꯗꯨꯝ ꯁꯤꯁꯤꯅ ꯀꯣꯂꯦꯖꯁꯦ ꯌꯧꯔꯦꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯕꯁ ꯀꯩꯀꯥꯗꯨꯗꯤ ꯑꯩ ꯅꯝꯍꯧꯗ꯭ꯔꯦꯕ ꯋꯥꯃꯟꯗꯅ ꯑꯩꯁꯨ ꯁꯤꯅ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯅꯣꯡꯉꯥꯟꯕꯩꯗꯨꯗ ꯑꯍꯤꯡꯗ ꯌꯧꯔꯦꯗꯅ ꯀꯣꯚꯤꯠ ꯇꯦꯁ ꯇꯧꯕ ꯆꯠꯂꯤꯅꯦꯕ ꯁꯤꯁꯤꯅ ꯀꯣꯚꯤꯠ ꯇꯦꯁ ꯇꯧ ꯆꯠꯄꯒꯤ ꯁꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯅꯦ ꯀꯣꯂꯦꯖꯀꯤꯅꯦ ꯑꯗꯣ ꯁꯤ ꯇꯧꯔꯒ ꯀꯣꯚꯤꯠ ꯇꯦꯁ ꯇꯧꯔꯨꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯂꯣꯏꯔꯦ